Nupi macha amabu Facebook ta khangnaraga ikai khumnaba manganbani haiba ama jail da thajenkhre. Chahi nauribe nupi macha amabu tha taruk taret lomgi mamangdage Facebook ta khangnarakpadage unaraba matungda namduna faraga puraba matungda chelabani haiduna ikai khumnaba manganbeki haibage charge ta yumpham oiduna tawrakiba report amagi matungina Singjamai Police Station na Protection of Children from Sexual Offence POCSO Act 2012 के Section 4 अमसुंग इंडिया के पेनल कोड के Section 366, 368, 376 अमसुंग 34 के मखाद लखटपा केस का मरी लेना फारबा मियोय अमा कोर्टना जुडिशियल कस्टडी दा रिमांड तौख्रे ngasi special judge POCSO Imphal West na mathang thagi taramathoi fauba Judicial custody da remand taukraba miyoy adugi maming Huidrom Chanjoy chahi kunmanga ne Wangoi Police Station gi manung chanba upokpi mamang laikai dage H tunal ge masanupani haide thokdok asigi matang da sahi nauribi nupi macha aduge apok pamapa na tha asigi taratret ki ayukta Singjamai Police Station da file tawrakiba complaint report amagi matungin na police na case FIR number 67 close 4 of 2021 register tawduna lakhutkhibane Aduga nupi macha asibuna tha asigi tarataruke numidang pung nipan makhairom tarakpada miyoy asina atopa miyoy kharaga kar amada lakminaduna nupi macha asibu aranba pambay sing sizinaraga mayumdagi faduna pukhibani haire thokdok asigi matangda police na lakhotkiba case asiga mari lainana miyoy ase police station da masa laktuna surrender tawbadagi tha asigi taraga nipanda faraga duty magistrate puthoklaga ngasi phawo police custody remand lawduna thamlakhibane Loina na mahakpo police custody da thambage matam ngasi loirakpadagi police na mahakpo judicial custody remand prayer tawraduna court asida puthorokibada court na ayaba piraduna jail da thajenkhibani haire nupi oibege ikai khumnababu khulai oina sizinabiganu makha taraklabade logi mateng lawragane lamdam sida nungtigi phongliba pause amade electronic media gi khuthangda hanjin ikai ba piba nupi oibege ikai khumnaba sokhanba amade राजनीति की खुदोंग चाबा फंगनबगे वाखलोंदा मी अमगे इज्जतपु करिसु लैतना खुलाई ओइना सिजनबा होनबा असे खुदकता लेपियो थवोंग असि मखाताना सथरकलबदे लोगी ओइबा मतेंग लौगनी हाइना इम्फाल ईस्ट के नारुप अवांग लेकाई मखा पातागे मियामना तोंगा संदोरक्तुना इज्जत मांगले हाइबे मुतुम बबिनाना पाउमिसिंग उनबदा फोंगदोखरे इम्फाल गे मणिपुर प्रेस क्लब तंगसी पांगथोखिबा पाउगी मिफमदा Ketrigaw SC da mirep oinanaba thorakliba social worker Saik Nurul Hasan na nupi oibegi ikai khumnaba manghan bide haiba tonga da victim oirabi amade masagi chahisu yamna nauribe nupi asina makata na phongdokhibada Naharup Youth Moral Development Association ge General Secretary oiba Aribam Arun Sarmana media da phongdrokliba wafam sing ase yumpham yaugdaba amade oida padaba wafam ne Mirep oigadoriba miyoy aduna nupi oibigi ikai khumnaba mangan khiba leite hiram asiga mari leinana lamdam sege club association amade maira paibi loop amatada wakat khibazu leite tha asigi taraga mathoida aibu club ta ai bacherol piraktuna kaubirakhe haidiba mifam aduda aigi ming sizinaduna che chaiba amade ikai khumnaba sokpa yaba wafam kaya ngangnakhe maduda su kayarak hanna aigi ming sizinaduna Aibu izat sohananaba singanu haiba wafam kaya miyamda phongdokhibane mahakna hai miyamda lana sandokliba tonga asi khudakta leptrabade rajniti gi khudong chaba launaba honariba sing nupi oibege ikai khumnababu kaisu laitana khalliba amade tongan pressure kaya pirakliba miyoy sing kana no haibadu miyamda khangalakani ai amade aikhoigi imung manungbu matu soli haibagi matagum khulai oina sizinage khanbigano Thokdok asi atopa khukan pangan ba imung da oiram labade kari thokani khanthabiyu maram asina asigumba aranba wafam ase khudaktagi lepkadabane karigumba makhata na sandorok labade logi oiba mateng logduna thabak paikhatlagani hainasu mahakna aroibada phongdorokhe Thibong Thirin Layengliba singda COVID vaccine gi Kannaba Fangdaba yai study Thibong Thiril gi laina inflammatory bowel disease IDB gi damakta toina thaba hidak sing sizinariba Meeoisingda COVID-19 gi vaccine gi ahanba dose kap khraba matungda makhoi masadu laina asidagi ngakthokle haina lawroidabani haina study amana phongdokle malemda miyoy million anirom na sizinariba anti-tumor necrosis factor anti-TLF ama oina sizinariba inflicrimab na Layengliba miyoy chanipan go hompu mangada
COVID-19 की वैक्सीन कापख्रबा मतुंगदा ओइरकपा फिबम अमसुंग एंटीबॉडी रेस्पॉन्स की मतंगदा तौखिबा स्टडी अदु GUT जर्नल दा फोंखिबने anti-TNF ड्रग्सिंग असे इम्यून मेडिकेटेड इन्फ्लेमेटरी डिजीज की लायेंगबदा कानै अदुम ओइनमक इम्यून सिस्टम नमसिनखिबा असिना COVID-19 की वैक्सीन गे मयाक हंथहंदुना वायरस संगबा याबगी अकीबा लई हाइना लंदन गे इंपेरियल कॉलेज अमसुंग UK गे यूनिवर्सिटी ऑफ एंसेस्टर की रिसर्चर सिंगना फोंदोकले स्टडी असिगी को सीनियर ऑथर ओइरिबा इंपेरियल गे डिपार्टमेंट ऑफ मेटाबॉलिज्म डाइजेशन एंड रिप्रोडक्शन गे निक पावेल ना हाई मसी यामना मरु ओइबा स्टडी अमनि मरमदे SARS-CoV-2 की वैक्सीन असे सिंगल डोज अमखक्ता मतिक सादे हाइबसी उतलिबने हेना मरु ओइरिबदे मालेम असे मफम कयादा मियोय मिलियन कयाना TNF ड्रग्स सिजनरिबने COVID-19 की वायरस नुंसित पाइबगी खुदम सांगदम लैबदगे इमुंगदा मार्क्स उपु हाइबने इंडिया गवर्नमेंट हेंगलकलिबा अनाब मसिंग अमसुंग हौजिक ओइरकलिबा फिबम असे कुपना यंगसिंदुना नाइनरबा मतुंगदा गवर्नमेंट हाउकिबा निंगथौकाबा नुमित्ता मियामना मखोय मखोयगी युमदा लैबा मतमदसु मार्क्स उपगी मथौ तारे लोइनना युमदा मिटोप संगहलनु हाइबा वाफम असे फोंदोरखिबने दिल्ली की पाउगी मिफम अमदा वांगांगलदुना नीति आयोग की मेंबर डॉक्टर VK पाउल ना हाइखे करिगुंबा इमुंग अमदा कोविड पॉजिटिव ओइबा मियोय अमा लैरबदे इमुंगी अतै मियोइसिंगदा महिक अदु संदोक्तनबा तंगाई फदना मार्क्स उपकदबने अदुगा अखोयगी युम मनुंगदा लैबा मतमदसु मार्क्स उपगी मतम अदु लाक्ले हौजिक फाउबदे अखोयना युमदगी मपान हेक्थोकपगा मार्क्स उपनबगी वाफम फोंदोक्तुना लाक्ले अदुबु वायरस असिना संदोक्लिबा मोंग असिगी हाइरुरगदे करिगुंबा कनागुंबा अमगा फमिनरबदे युम मनुंगदसु मार्क्स उपना हेना फरे नीति आयोग की मेंबर हेल्थ डॉक्टर VK पाउल न पिरकलिबा वारोल असी लैंसेट जर्नल दा फोंगलखिबा स्टडी रिपोर्ट अमदा युमफम ओइबने रिपोर्ट असिगी मतुंगिना COVID-19 की लाइसेट संदोक्लिबा SARS-CoV-2 वायरस असी नुंसित के खुथांगदा संदोक्ले हाइबगे यामना थाजानिंगाई ओइबा खुदम सांगदम लैरे डॉक्टर पाउल न मखा तारी मदुदि मियामना तंगाई फदबा नत्रबदे युमदगी मपान थोक्लोइदबनी अमसुंग युमदसु मिटोप संगहलरोइदबने मसिगिसु मथक्ता COVID-19 असी मियोय अमदगे मियोय अमदा मखोयगी निंसा होनबदा यावरकपा लोक तिनदगी संदोई हाइबसिदी खंगनरे मी कयादी COVID-19 पॉजिटिव ओइरबसु लायोंग उथोक्तबा यावे मखोयना मसा खंगदना वायरस असी मखाताना संदोई अनिसुबा वेबता इमुंग हुबना पॉजिटिव ओइरिबसी मरम असिनने कोरोना वायरस की अनिसुबा वेब असिदा इंडिया की मियाम साथीबा लायोंग थेंगनरे हॉस्पिटल दा पुखटपा अमसुंग सीबगी चांग वांखलकपा असिना लैवाक असिगी हेल्थ केयर दा अचौबा सिंगनबा अमा ओइरकले तंजा असिदा मार्क्स सिजनबा असिना उपलिबा मी अदु वायरस असिदगी ngaktokpada natana mahaki akoibada laiba miyoisingbusu ngaktokpa ngamgane maram asina COVID-19 sandokpagi paring thadatnaba amasung mi masa adu virus asidagi ngaktoksanaba marks upa asi kanna recommend tawbane government na paummisingda wangangba matamda North Carolina Department of Health and Human Services na khomjinba data khudam oina pikhi data adugi matungina marks ubliba miyoi anina foot taruk lapna leirabadi virus asi sandoktre haina lawba yare data adugi matungina marks upa miyoi anigi marakta sandokpagi chang asi chada ama dasmik mangane virus paklaba miyoi amana marks ublabadi sandokpagi chang asi chada mangane virus paktaba miyoi amana marks ublabadi sandokpa yabagi chang asi chada kuntrane अदुगा मियोय अनिना मार्क्स अमता उपत्रबदे मखोय अनिगी मरक्ता वायरस संदोकपा याबगी चांग असि चादा मौद्रा रोमने।